Manipur Village Defense Force BDF Linkat Laki bagi Tarama Thoirak Suba Ningsing Thorom ngasi Manipur gi tongan ba district sing da pak san paktong nakre Thobal Kaksing amadi Jiribam District Police na sindu ngasi pangthokiba Ningsing Thorom sing da mathau ta pungning changwa BDF personnel kayabo mana kaya pitunai kai khuna butkre ngasi yu Imphal West ki Lamphel Police Station gi manung channa leiba Lamphel Supermarket ta mio ema license ganna kaulam badagi laikidbe hari police taki phangma paw magi matungina thodok asi ngasi ayu pung mari rom tarakpada thokibani hari laikidbe mioi adugi mamengna Karbabam Nanau Elias Syam Chahi Nepugani pan apopa laikidba Karbabam Kamesor laifam uripok Karbam lekai degini nomai kaplam ni mioi adugi mamengna Haisnam Premjit Chahi gane phumanga apopa ibomcha laifam uripok basaspati lekai degini hari kaulam mioi adu Lamphel police na phagakre hari Mitay irol iek loin silol apun balup milal gi nauna thau pugadaba sing ngasi sana kun do wasak lokre isagi irol da isagi yengna ijagadaba subject ta question leak oirapa si labak thibini haina milal gi nauna president oiraba yanglem biren ngasi milal gi nauna thau pugadaba sing sana kun da manipur thogulation mana sana jawbuna wasak lokhe China yauna tonga balaiba kaya da sandorak palle triba novel coronavirus na mioi kaya ama sienbata natana kaya amana positive oriba sibu ngakthoknaba cheksin thorang ama oina haukiba mamang thagi February 3 Manipur lenga ki additional food safety commissioner na thokiba notification ama food safety and standard import regulation lising aniga tara taret asigi makhada Myanmar yauna South East Asia singdagi Power pusilakpa package tawraba acha athak sing kanagama mioi amatana import tawba yaro haina khangan kiba laikrabasu masigi ona tainaba oina Manipur gi border town more ga yumthang nana laiba Myanmar rom tigi ngasi phawa athing ba laitana phongna foreign longi acha athak kaya ama lepa laitana Manipur rom da pusilagli Revise of pay lisigani taraga mapan bu semto u haiduna ngasi oja kyana JDO office Jiribangi mamangda chara hemgi khongjang changsin khre haiba khongjang ngasi kota gi bi makhada Manipur gi mphung kya da changsiliba khongjang gi sark oina changsin khibani Maya kaba chinjak gi lapthongna leinabagi pandamda Bishnupur district ki SP Priyadarshini Laisram gi mi makhada chatharakliba Maya kaba chinjak thingnaba honriba khongthang asigi matungina Paumi sing yauna Bishnupur police amasung station achki one police team CDO team amadi BDF personnel gi team galoinana district asigi nachok chingdong chothe makha haina khangna mamhamda mayai kaba chinjak ki mayokta drive chathabada yungau sungpham mafam tara ngarang thugaikre hari Lalibar April taraga nithoida sanamai lining asibu minority religion da tinnaba amadi census ki tonganba code ama pinabagi damak April taraga nithoida thangmai banda leiba ima kuntokhanbi sanglenda miyam gi oba mifama pangtholagani haina sanamai lining look ki convener mutum churamani ngasi Manipur Place Club ta pangthokiba pawgi mifama da fondokre Rural Pioneer Service Bishnupur na sindana numit humni chatharpa trade union activists singi awareness program Bishnupur Bazaar da leiba RPS ki conference hall da ngasi loisinkhre loisinbagi thoramda Ministry of Labor and Employment Government of India gi education officer Boys Misau Rural Pioneer Services ki secretary N Arun Kumar na athobe mithunglen sing oiduna saruk yaki Smart Society da invest tawkiba investors singna thengnariba khudong chadaba singi matangda khannaba mifam investors meet ama ngasi lambama changlen da pangthokre Smart Members Welfare Association sinna pangthokgi mifam aduda association gi president N Bijoy member I Gohen amadi T Nabachandra ju saruk yaki Salai Holdings Private Limited ki makhada salaiba Smart Society da chen thamkiba masing yamlo me kyana mifam aduda saruk yaki Red Shopper Gifts and Event Packages ngasi soibam lekai da maikom hangduna miyanda sinakre pangthokiba thoram aduga mari lainana Red Shoppers ki managing director Askarna Red Shoppers na lamdam asida saphung lakpadagi mapan lamda laiba ei cha kaya da lamdam asigi pothok phangan bangamle mahang makha tanasu adumak miyam gi seva da laigani haiki Home Films Manipur gi nauna puthokataba Manipuri features film tharoi ahambai mahau haina mingtamba film asigi ira thongni thoram ngarang wangkai de leiba is garden da pangthokre thongni thoram aduda film forum Manipur gi chairman Samjit Sabam Mangol Jau Cine Writers and Playwrights Forum gi president Manawi MM amadi Home Films ki chief advisor Namoijam Tomba ahumna mathang sina chief guest president amadi guest of oina saruk yaki
थौबाल डिस्ट्रिक्ट की मनुंग चंबल लमदिंग लेबा प्रोग्रेसिव इंग्लिश स्कूल की कुथारक सुबा एनुअल स्पोर्ट्स मीट लिसिंग अनि कुन ngasi EEO लमदिंग की ग्राउंड हौदोखरे नुमिनिनी चथगदबा स्पोर्ट्स मीट अदु ngasi की अथोइबा मिथुंग ओइकिबा स्कूल असगी एडवाइजर वाई थेम्बोय सिंहना स्कूल की फिरान चिंखतुना अमदी महिरोय सिंगी टॉस रैली मगा लोइना हौदोखी हदर लालिबा मार्च 19 पांथोकदरबे स्टेट 13 राज्य सभा की सीट 55 मेंसिननबा पांथोकदरबे मिखल असगी नोटिफिकेशन ngasi थोकलगनी मिखल असगी मिरेपचे पिसनबगी अरोबे नुमित मार्च 13 फावबनी अमदी अरोबे स्क्रूटिनी मार्च 13 पांथोकनी मिरेपचे लोथोपगी अरोबे नुमिना था असगी 9 ओइगनी बोट मसिंग थीबगी थबगना बोट थादबा नुमित हाइबदी मार्च 19 की बोट थादबा हेक लोबगा पुंग अमगी मनगा थीबा होगनी